ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯣꯂꯤꯂꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯅꯨꯡ ꯑꯣꯜꯂꯕ ꯊꯝꯃꯣꯏ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯔꯣꯁꯟ ꯑꯃꯗꯤ ꯕꯦꯝꯕꯦꯝ ꯃꯔꯤ ꯂꯩꯅꯕ ꯈꯪꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯕꯦꯝꯕꯦꯝꯗꯤ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯒ ꯑꯩꯈꯣꯏ ꯆꯦꯒ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯐꯅꯀꯟꯅ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯔꯣꯁꯟꯅ ꯉꯔꯪ ꯉꯪꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯁꯤꯒꯅꯤ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥ ꯑꯀꯟꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯕꯦꯝꯕꯦꯝꯁꯨ ꯀꯤꯗꯨꯅ ꯔꯣꯁꯟꯗ ꯌꯥꯈꯤ ꯔꯣꯁꯟꯒꯤ ꯃꯌꯥꯝꯕꯒ ꯕꯦꯝꯕꯦꯝꯒꯤ ꯃꯆꯦ ꯌꯥꯏꯐꯕꯤꯒ ꯅꯨꯡꯁꯤꯅꯩ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯈꯪꯅ ꯈꯪꯅ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯄꯟꯗꯨꯞ ꯑꯃ ꯍꯥꯡꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯅ ꯍꯧꯃꯤꯟꯅꯔꯛꯄ ꯍꯥꯟꯅꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯪꯅꯔꯕ ꯃꯔꯤ ꯂꯩꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯁꯤꯟꯕ ꯍꯦꯜꯂꯛꯈꯤ ꯕꯨꯡꯉꯣ ꯑꯃꯗꯤ ꯌꯥꯏꯐꯕꯤꯒꯤ ꯃꯔꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯅ ꯌꯥꯝꯅ ꯊꯤꯅ ꯀꯟꯕꯁꯨ ꯍꯦꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯐꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯅ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯝꯕꯦꯝꯁꯨ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯛꯏ ꯃꯥꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯆꯦꯆꯦ ꯌꯥꯏꯐꯕꯤꯒ ꯗꯥ ꯕꯨꯡꯉꯣꯒ ꯊꯨꯡꯅꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯅ ꯀꯝꯗꯧꯕ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯦꯝꯕꯦꯝ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ ꯆꯦꯆꯦ ꯌꯥꯏꯐꯕꯤꯒ ꯗꯥ ꯕꯨꯡꯉꯣꯒꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯈꯪꯅꯍꯟꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒ ꯈꯪꯅꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯌꯦꯠꯄ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯦꯝꯕꯦꯝ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ ꯃꯍꯥꯛꯅ ꯔꯣꯁꯟ ꯎꯅꯕ ꯃꯇꯝꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯖꯩ ꯗꯥ ꯔꯣꯁꯟ ꯅꯈꯣꯏ ꯇꯥꯃꯣꯒꯤ ꯈꯔ ꯈꯜꯂꯨ ꯅꯪ ꯑꯩꯗꯤ ꯈꯪꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯅꯈꯣꯏ ꯇꯥꯃꯣꯒ ꯏꯆꯦ ꯌꯥꯏꯐꯕꯤꯒꯗꯤ ꯈꯪꯅꯕ ꯈꯔ ꯀꯨꯏꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯤ ꯑꯩꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯑꯩꯒꯤ ꯃꯔꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦ ꯌꯥꯏꯐꯕꯤꯒ ꯅꯈꯣꯏꯒꯤ ꯗꯥ ꯕꯨꯡꯉꯣꯒ ꯀꯥꯏꯅꯈꯤꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯣꯁꯟꯗ ꯐꯖꯅ ꯍꯥꯏꯖꯔꯦ ꯔꯣꯁꯟꯅ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯅ ꯁꯥꯎꯔꯛꯏ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯅꯪꯒ ꯅꯈꯣꯏ ꯅꯆꯦ ꯌꯥꯏꯐꯕꯤꯒꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ ꯃꯆꯤन मनाव पुनः लेमिनब कसुम कायदे कसुम तौरे हदुना रोशन हेक्तम वा थैदोए अदुबु बेमेमनदि याजदे अखोय सेदो मी अतैगा मानदबने करिगुंबा नंग ऐगा मरिसे खंखरब तारबदि मान सोयदन वारोखिने अदुगा मा एंगोन कोखिदबसु याय हदुना बेमबेमना यामना पाकना रोशन हाइजे अदुबु मान हाइजरिबसिंग अदुदि रोशन कसुम मसिंग थाबिदे रोशन हाय कसुम तौरोय मखोय अनिसु थुनसनु अदुगा अखोय अनिसु कायनब यारोय हदुना रोशन हेक्तम वा थैदोलग खुम्मी रोशन की मयाम बुंगोसु माकी मनाव नुपागा बेमबेम खंगनै मरि लेने हैबा मा कसुम खंगदे माकी वखलददि मखोय अनिदि पिसक पिलिंगदि पुलकपनि अदुना मरुपनि हादुना अदुम खल्लगा लै रोशनदि मतम अयामबदा बेमबेम खुरमद अदुम चल्ले अदुगा बेमबेम खोयगा वरि कया अमा सानरगा पुल्लगा सुम लैबदो बुंगोनसु खंगी बुंगोनसु उइ अदुबु मागी वखलददि थोदोन वखन सेरानना खल्लुदे बुंगोसु करी थौबनिना मतम अयामदा महाग याइफबिगा वरि सानबा फंगदे फोन द कइदबुदि वरि अदुम सानै अदुबु मखोय अनि उनरगा वरि साबा हाइबदुदि यामना तांगना थोए याइफबिसु युमदा सुम लैबने मी अतै ममानबि दौना कोइचा चटपा नुपि हाइबदुसु नत्ते मखोय अनिगि नुसिनबा यामना सेंगना मगुल लेना नुसिनबा अमचु ओइरि बुंगोगा याइफबिगा खंगनबा था अमा खरा हेललबा मतुंगदगिदि नसिदि याइफबि कॉलेज अमा काबा हौरे माना कॉलेज काबा मतमदा बुंगोदि यामना पाखतै कॉलेज कारबनिना मी अनौबा कया अमा थेंगनखरगनि मी अनौबा कया थेंगनबा मतमदा माकी वखल होंगिगदरा हदुना बुंगोना यामना पाखचना याइफबिदा वा कया अमा हाइजे याइफबिनसु बुंगोना माकीदम वाजबा माकीदम पाखचबदो लोइना खंगी याइफबिना हाय अय अदुगुम वखन चेंगदब नुपि नत्ते अइना निंगलिबा अइना नंगबु नुसिबसिदि कैदोनुंदो होंगलोय नांगनसु अइबु खोंथांग खुदिंगि सेनबीबा नंगना अइगिदम वाबीबदो अइ लोइना खंगी अइ वखन चुमना चटकनि हदना याइफबिना फजना बुंगोद हाइजे मतम अयामबदा बुंगोना याइफबिबु लामा लामा सेनजे गाड़ी चतब मतमददि महागना कना खंगदना याइफबिबु सेनजबनि महाकिदमक बुंगोना कयागी मति वाजरिबा कयागी मति खंजरिबा कुमै हराव लाक मतमदसु बुंगोना याइफबिगिदमक पोसै कया अमा लैरग हेक्तम पिरई फिरोन फुरिन चिंगबा पैसा मयाम अमा चंगना याइफबिगिदमक लैरगा
ꯃꯥꯅ ꯍꯦꯛꯇ ꯃꯊꯤꯜꯂꯛꯏ ꯌꯥꯏꯐꯕꯤꯅ ꯕꯨꯡꯉꯣꯗ ꯐꯖꯅ ꯍꯥꯏꯖꯩ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯩꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯌꯥꯝꯃꯜꯂꯤ ꯅꯍꯥꯛ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯐꯖꯅ ꯇꯨꯡꯁꯤꯜꯂꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯀꯥꯟꯅꯅꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯅ ꯐꯖꯅ ꯍꯥꯏꯕꯅꯤ ꯕꯨꯡꯉꯣꯗꯤ ꯌꯥꯗꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯐꯝꯗ ꯀꯩꯁꯨꯝ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯕꯨꯡꯉꯣꯅ ꯍꯦꯛꯇ ꯃꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯕꯨꯡꯉꯣꯅ ꯃꯍꯥꯛꯀꯤꯗꯃꯛ ꯋꯥꯕꯤꯕ ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯕ ꯀꯌꯥ ꯑꯗꯨꯅꯁꯨ ꯌꯥꯏꯐꯕꯤꯅꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝ ꯑꯃꯗꯁꯨ ꯃꯍꯥꯛꯀꯤꯗꯃꯛ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯔꯒ ꯍꯦꯛꯇꯃꯛ ꯄꯤꯈꯤ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝ ꯀꯨꯏꯅ ꯈꯪꯅꯔꯛꯄꯗꯨꯅ ꯉꯁꯤꯗꯤ ꯌꯥꯏꯐꯕꯤꯁꯨ ꯕꯨꯡꯉꯣꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯈꯜꯂꯛꯏ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦ ꯇꯨꯝꯕꯁꯨ ꯍꯦꯛꯇꯃꯛ ꯌꯥꯗꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯍꯦꯛꯇꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯗꯥ ꯕꯨꯡꯉꯣꯕꯨ ꯑꯗꯨ ꯌꯥꯝꯅ ꯈꯜꯂꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤ ꯇꯨꯝꯅ ꯇꯨꯝꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯗ ꯉꯥꯎꯔꯤ ꯃꯍꯥꯛꯅꯕꯨ ꯍꯦꯛꯇ ꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯕꯨꯡꯉꯣꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯕꯨꯡꯉꯣꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ ꯕꯨꯡꯉꯣꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯊꯦꯡꯂꯀꯥꯟꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯗꯦ ꯌꯥꯏꯐꯕꯤꯅ ꯈꯨꯝꯃꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯌꯥꯝꯅ ꯌꯦꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯅ ꯕꯨꯡꯉꯣꯗ ꯑꯃꯨꯛ ꯍꯥꯏ ꯕꯨꯡꯉꯣꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯌꯥꯝꯅ ꯊꯦꯡꯂꯀꯥꯟꯁꯤꯗ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯗꯨ ꯄꯥꯈꯠꯂꯨꯔꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯐꯣꯟ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯕꯨꯡꯉꯣꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯥꯁꯨ ꯌꯥꯏꯐꯕꯤꯒꯤ ꯋꯥꯈꯜꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯉꯥꯎꯔꯤꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯜꯂꯤꯕꯅꯤ ꯃꯍꯥꯛꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯆꯠꯄꯅꯤꯅ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯏꯐꯕꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗꯦ ꯃꯍꯥꯛꯅ ꯒꯥꯔꯤ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8-9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯌꯥꯏꯐꯕꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯄꯔꯞ ꯂꯥꯛꯑꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯌꯥꯏꯐꯕꯤꯕꯨ ꯉꯥꯏꯍꯥꯛ ꯀꯠꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯏ ꯌꯥꯏꯐꯕꯤꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯗꯥꯡ ꯅꯠꯇꯕ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡꯗ ꯊꯣꯔꯛꯄ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯅ ꯈꯨꯝꯂꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯨꯡꯉꯣꯅ ꯑꯃꯨꯛ ꯍꯥꯏ ꯅꯪꯉꯣꯟꯗ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯃꯟꯗꯨꯅ ꯂꯥꯛꯄꯅꯦ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯗ ꯉꯔꯪ ꯉꯪꯂꯛꯏ ꯌꯥꯏꯐꯕꯤꯁꯨ ꯕꯨꯡꯉꯣꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯆꯤꯜ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ ꯕꯨꯡꯉꯣꯁꯨ ꯌꯥꯏꯐꯕꯤ ꯊꯣꯔꯛꯄ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯇꯞꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨꯀꯣ ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯃꯟꯗꯨꯅ ꯑꯩ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯂꯥꯛꯄꯅꯤ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯕꯨꯡꯉꯣ ꯃꯌꯨꯝꯗ ꯆꯠꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯆꯝꯂꯕ ꯋꯥꯍꯩ ꯑꯃꯅꯤꯈꯛ ꯍꯥꯏꯔꯝꯕꯗꯨꯅꯤ ꯌꯥꯏꯐꯕꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯖꯔꯤꯕ ꯅꯨꯃꯤꯗꯥꯡ ꯎꯅꯕ ꯇꯥꯔꯕꯁꯨ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯗꯕ ꯌꯥꯝꯅ ꯆꯝꯕ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯕꯨꯡꯉꯣꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉ ꯂꯩꯍꯧꯔꯤ ꯃꯍꯥꯛ ꯕꯨꯡꯉꯣꯕꯨ ꯎꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯅꯣ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯣꯏꯅꯔꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯅꯔꯤꯕ ꯑꯅꯤꯁꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯀꯩꯁꯨꯝ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯀꯌꯥꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯩ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯌꯥꯏꯐꯕꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇꯅ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯁꯨ ꯃꯤ ꯀꯅꯥꯃꯠꯇꯅꯁꯨ ꯎꯕ ꯅꯠꯇꯦ ꯈꯪꯕ ꯅꯠꯇꯦ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯎꯅꯗꯦ ꯐꯣꯟꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯌꯥꯏꯐꯕꯤꯅꯁꯨ ꯀꯅꯥ ꯑꯃꯠꯇꯗ ꯃꯥꯒ ꯕꯨꯡꯉꯣꯒ ꯈꯪꯅꯩ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯇꯥꯛꯊꯣꯛꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯕꯦꯝꯕꯦꯝꯇꯅ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯪꯕꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯕꯦꯝꯕꯦꯝꯅ ꯕꯨꯡꯉꯣꯒꯤ ꯃꯅꯥꯎꯅꯨꯄꯥ ꯔꯣꯁꯟꯒ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯕꯦꯝꯕꯦꯝꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯅꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯍꯥꯛꯅꯁꯨ ꯕꯦꯝꯕꯦꯝꯒ ꯔꯣꯁꯟꯒ ꯅꯨꯡꯁꯤꯅꯕꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯕꯦꯝꯕꯦꯝꯒ ꯔꯣꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯤ ꯎꯅꯍꯜꯂꯤ ꯑꯗꯨꯕꯨ ꯃꯅꯝ ꯑꯗꯨꯅꯗꯤ ꯌꯥꯏꯐꯕꯤꯒ ꯕꯨꯡꯉꯣꯒ ꯅꯨꯡꯁꯤꯅꯩ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯈꯣꯏ ꯂꯩꯀꯥꯏ ꯃꯅꯝ ꯑꯗꯨꯒ ꯕꯦꯝꯕꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯦꯝꯕꯦꯝꯅ ꯃꯅꯝꯗ ꯑꯁꯨꯝꯅ ꯇꯝꯃꯤ ꯗꯥ ꯔꯣꯁꯟ ꯏꯕꯥꯅꯤꯒꯤꯁꯦ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯃꯇꯝ ꯉꯜꯂꯤꯉꯩꯁꯤꯗ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯁꯤꯔ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯅꯝ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯕꯦꯝꯕꯦꯝꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯂꯛꯄꯗꯨꯗ ꯃꯅꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯣꯔꯤꯕꯅꯣ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯁꯨ
mi punba nungaiba yamna phaba imungni karigino nangna oiroi hairibadi haduna manam maduna bembemna halaki mikup aduda bembemna phajana tamle inamma ai kadi haigadabana khangde wakhan yamna nungaite ai gise oiraroi aduna ai daro sandagi laptholani haduna mamitigi mapi sinthaba makai manam aduda hairei manam adusu wari asema khangdabadina kari maramgino amukta haira u haduna manam aduna bembemna ngana ngana tala hangi mikup aduda bembemna walotana manam ad haidokle ekoi che yai phabiga daro sangi mayaba bungoga marilen nei khangne aduna makhoi anigi nusi marida ekoi yelpa pamde haduna bembemna hairaki wahai edu taba matamda manam aduna asumna re yai phabiga bu rosangi mayaba bungoga khangna brane ekoi di karimata khangdena ado makhoi ani khangne hailibasibu tasengna chumra namu tasengna khangmra haduna bembemna halai bembemna phajana haire achumani inama makhoi ani khangnabane khangnabusu phanyamna kuirabane manam aduna mahare adudi nangaro sanga khangnabadi nakhoina che yaiphabina khangbra bembemna mukhum lai ichedi karimata khangde asidane aina yamna pakhaliba karigumba aiga daro sanga khangnai habase ichena khangkeba tarabadi mana ebusu warokini mana ebusu saukini manam aduna mahare ngaiko aina khaningba ma leire nangaro sanga khangnabase aduga nakhoina che yaiphabiga bungo khangnabase kanana hanbage bembemna mamitigi mapi tana khumlai ekoi che yaiphabina hanbane makhoi anidi khangnaba yamna kuirabane kanasu khanghandabane aduga aiga daro sanga khangnabadi yamna sukuidri ai yamna pakhatle ai matha yamna sare haduna kablai bembemna aduna kolakuma taw aduda manam aduna mahaku phatana thembire manam aduna haire se karigi kablibano to angawi sidi ai wa haig munata nakhoina che yai phabiga nangadi hekpomina busunatte karigi nangna sida thawai waribano masin manaw leiminaba kisum kaide masina bu hena nusi mari set kadori bane nangna waribado matang chade se wakhan nungaina layu haduna manam aduna phajana themle mikup aduda bembemna makhum lai inamma masi oiba yaroi ekoi che yai phabidi mi atai ga su wakhan manade karigumba man he khangkiba tarabadi man ebu sodana warokhine ayam matha sai haduna bebemdi kappaga donga tokte manam aduna mohare pharese to ose punama ina phanaba simbirage haduna manam aduna bembem themlaga mayun mathakre bembem su mayun masakre numitugi matung numinini humni lerega nongma yai phabido manam khoida lakhi bikup aduda manam aduna tanchana wari mata sanase haduna makhoi ani punna mangwana phaminakhi mikup aduda manam aduna sona wari saraki bungodo yamna phaba angangne nakhoi ani kyam kire khangnaba haduna manam aduna thajatana hairakhi mahaki wai du tabu matamda yai phabido punganga ina manangdi kamai khangiba haduna yamni ikairap tawna yai phabina halai mikup aduda manam aduna khumlai nakhoina tawwa thabakpu karigi ekhoina khangdani ekhosu nakhoigi matamdu kalakpa natte nupado yamna phabani nakhoi ani khangnabado ai chungtha hek thajade haduna manam aduna nokphetawna khumlai manam aduna adumna mangonda ikoi koidana wari sarakpaduda yai phabisu ikaiba kharadi phare mana tamna khumlai khangde de inama karibu tholagaba mikup aduda manam aduna asumna hare nanga bungoga budi yamna chane nakhoi ani di nungaina hingmina khrakani adubu nakhoi ani thungna khrabadi kanaguma miyoi ani amadi makhoigi punsida ningamda bacha ke amadi phawrani wahai adu taba matamdani yai phabi punga liba mahana khudakta manamada hangi inamma nang haidu kaino kari warino ai kari mata gyan tadre haduna yai phabi na halai mikup aduda manamaduna haire nakhoi nanaw no pi bembem do pungogi manaw no paru sanga khangna bani wahai adu taba matamdani amukke hena yai phabi thawai chakhriba ningamda bapendaba kaya ama farokliba yai phabi na mahlai inamma aduba asengbra achumbra aduba haduna manamada hanglai manamaduna haire asengmane makhoi ani khangnabado yamna kuirabani bembem se machi machi khudingi lona lona kaplibani waising adu tarakpada yai phabi maki thamoi puba ngamdre maksu mafam aduda hin hin kablai aktang ledaga
ꯌꯥꯏꯐꯕꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃ, ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯖꯁꯅꯨꯗ, ꯀꯔꯤꯒꯤ ꯃꯥꯅ ꯋꯥꯔꯤꯕꯅꯣ, ꯀꯔꯤꯒꯤ ꯀꯞꯀꯗꯧꯔꯤꯕꯅꯣ, ꯀꯞꯀꯅꯨ ꯍꯥꯏꯌꯨ, ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯃꯤ, ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯈꯪꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯗ, ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯑꯃ ꯂꯩ, ꯗꯥꯕꯨꯡꯉꯣꯒ ꯑꯩꯒꯗꯤ ꯊꯨꯡꯅꯔꯣꯏ, ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯊꯨꯡꯅꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯐꯥꯊꯔꯒ ꯃꯅꯝꯃꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯐꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃ, ꯕꯦꯝꯕꯦꯝꯗꯣ ꯀꯩꯁꯨꯝ ꯋꯥꯔꯨꯅꯨ ꯍꯥꯏꯌꯨ, ꯀꯞꯀꯅꯨ ꯍꯥꯏꯌꯨ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕꯤ ꯇꯞꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯨꯔꯤꯂꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫